mayamna nuksibiduna Ebok Phunga Waribu like amadi subscribe tawbiramo ngasi mayamgidamakta puduna lakjariba wari asigi mamingdi Mangaothiba kajenglang Thai mamangaida umang amada kajenglang mama macha leminarami kajenglang macha asi yamna mangaothirami mamana haiba ngangba amata taramde kajenglang macha gi maramdagi humang aduda leiriba sa ujek singdo yamna matha sanarami nongma kajenglang macha aduna chong na sana duna lakpa matamda mahakna sanariba u adugi mathakta yong ama tumba urami maduda mahakna mamada haiklami ima asigi yong asina akoigi umathaka tumije karigino asigi usidi akoigi na kanana hairiba adu oyasu atopu umoda lairuba yaina umang singse akhoi mayamgi oibagumna u singsisu akhoi mayamgi ne aduna makhoisu leisasanu kaidorage asumna hairamduna kajenglang ama ado chatkirami adubu kajenglang macha gi kokta fatta loksing ama laklammi mahakna uthakta kakhatuna yong adugi mamai ado usa amada kisillure ngahak leira matung yong ado mikap thoklakle yong aduna atopa usa amada chongge tawbada mamai adudi ki khibana chongba ngamlamde mahak yalaga leirammi mingonda kanbiu hayaklammi kana leibagi aibu amta kanbiyo kana leibagi aibu amta kanbiyo aise mathak maka ontuktuna yalaga leire kana leibagi aibu amta kanbiyo lauba adu tabada umangda leiriba sa singdo laklammi umangi ningthau oiriba nongsana hayaklammi he yong nangbu kaidawrage maningama ontuktuna yalaga polau lauribadu karigino iningthau aigi imaise kanagumba amana usada pullaga thambirame nangi namaiduna kanana kiramdoiba nangi namaido kiraga kanada kari kana doiba masigi thabakse kajenglang machaduna tawri orangani ai khangi hainaribadu tabada kajenglang macha aduna u amagi marumdagi haraklammi aina tawride he kajenglang macha nangonda yong asina kari kai khare nangna mangonda asumna tawribasi karigino kajenglang macha aduna khumuklammi mahakna leiriba uyam sia tungge litadana akhoigi uda kaidobagi tunglino thajina hayaklammi he umang ase aikho mayamgini nangna thandagi nattene nangna u asibu kamaina kansalibano umangi ningthau nongsana sawaduna hayaklammi he kajenglang macha nahakna aigi sa ujek singda amuk hanna yelaklabadi nahakbu aihakna umangdagi tanthokani wafam adu tabada kajenglang mama ado pakhatladuna hayaklammi iningthau aigi isadi piklibane mahakti karimta khangjadribane mahakpu umang asidagi tanthopiganu iningthau ai yong asigi mamai kiriba ase ai lokthokseragi iningthau asumna haiduna kajenglang mama aduna yonggi mamai kiribodo thadokpire yonggi mamai kiribodo hek thadokpaga yong adu udagi taraklammi nongsana hayaklammi he kajenglang mama nachanupi adu warau mahakna mathanga asumma tawrabadi mahakpu aina umang asidagi tanthokani masi mahaki aroibani asumna hairamduna umangi ningthau nongsa amadi atei sanga singsu magi mayumda hankirami mayam chakraba matung kajenglang mamana kajenglang machada hairiklammi imagi bema nangbu mangaothiganu ngausanaganu ni nangna huji ngausanariba asina nangonda hayeng tungda yamna akaiba lakani ni khudongthiba kaya ama lakani ni imagi bema mamana ngangliba mayam ado kajenglang machadadi kemtana chungbiba natte asumna nongnini haukhre nongma mama kajenglang mama ado nongma kajenglang mama ado thabak amadagi umang thadotuna tatpatarami mahakna hayaklammi imagi bema imaje thabak ama leibana umang ase thadooga chattaba yadaba thabak ama leire aduna ima chatlukige nang ngausanaganu atopa sa uchek singda akaiba chatkanu umangdagi lapthokna chathokanu gyan tana leiramuko imagi bema aisu loina khangi ima ai atopa sa ujek singda akai bachat lamoi nat putana leramge
Machana ngangiba ado kajenglang mamandi thajaramde aduna mahakna mahaki yumthangnariba kwak mamagi manak jatuna hairaklammi. Ho kwak! Ho kwak! 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 Kajenglang mama kari haige? Aise thaba ama leibana umang ase thadoktuna matam khara chatpa tare. Kuiroi nong nini khata leiraga halakani. Aigi isa nupi ase nangna amta senabiramo. Senbudi senabige adubune nang yari makhai thuna laknabu honogo nang ye cha nupi lam hinbise ai yamna kuine senaba ngamloi. Kwak! 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 Nang yam pakhalunu ai yam thuna halakani. Asumna haramduna kajenglang mama di chatkhiramni nong nini kajenglang macha ado matonta leiramni nongmadi kajenglang macha ado tumina sum phamduna leiramni mahakna khalaklamni akhuma chakhibadi yam kuirebu aiji umangduya panda thoaga akhuma unarusira akhuma na haraugadabado asumna khanduna mahakna udagi kumtharakwa matamda kwak aduna hek urure kwak aduna hairaklamni. He kajenglang macha nang kai chatlino udai kumthaido kaigino ine kwak ai kasu chatloye ising thakpa chatpane ising phattaga halakke ho chatlo cho nganna halau numidang tadore thuna halau ko asumna hairamlaga kwak mamadagi nanthoratuna kajenglang machana umangdagi nanthonaba hotnaba matamda lambi kawkhirami. Hujikti mahakna hangyaba sat ujik amatasu leiramdre mahak amada thengnaraktre kajenglang mama ado u aduda muhana halaklammi mahakna macha ado udabada kwak tuda amuk hangaklammi. Kwak! Aigi isa nupido ude kadaida leigrage kadaida chakhrage. Kwak! Kwak! Ngasai ising thakke haina chakhibadagi mahak hujik fawba halakte kadai yokhruba jatno madubu mama ado pakhalaklammi. Kajenglang mama ado pakhalaklammi. Pakhaladuna hairaklammi. Adudi mahak lambi mangamaniye. Mahakki mateng akhoi mayamna panggadabane. Mayam amukta thiminaruse aigi isado amukta thiminaruse. Adu hainaro matung kwak amadi kajenglang mama laktuna umangi sa ujek singda tamlare sa ujek bunamak changduna kajenglang macha bu thina hotnarami adubu kajenglang macha di yamna lapma chakhibana thiba phanglamde makhoi masen sum tungna leiri matamda umai bi ama paiba ado kwak aduna he urure kwak aduna hairaklammi yengutu asida umai bi ama paise Asigi umaibi sina matha asida pairaga asum leiri sina kari tawbai oijano. Sajina hairaklammi masibu mahaki chanaba thiri jatlo sajigi wadu tabada kajenglang mama ado pakhatladuna hairaklammi. Mahakna yengiba sibu aigi ichanupi dubu chanaba yengiba azalo. Mahakna yengiba sibu aigi ichanupi dubu chanaba tawriba jalo. Kwakna hairaklammi karimta khalunu kajenglang mama aigi idau tena waga mathakta paiduna thirukhige asumna hairamduna kwak adu mahaki marup tena waga paikhirami ngahak pairo matung makhoina khangba ngamlamni madudi umaibi aduna tamlibado kajenglang macha adudani aduga makhoina amuk paitharaklaga umangi sasingda amuk tamlammi madugi matung makhoi ani mathakta wangna paikhatuna kajenglang machagi mateng pangba chatlammi matam aduda umaibi adusu mahaki tanda chaba yengladuna kajenglang macha ado laktuna pukhirami lakhibadu ubada kwak aduna hairaklammi yenguna he ase umaibi sina akhoigi kajenglang macha ase lakrene he akhoin jasilao he makhoini na kanna pasilaktuna umaibi adugi makokta machinna bu hanba ho kayino tawduna kajenglang macha bu thadoknaba hotnarami makhoina atiyagi mathakta khatnaba aduna kajenglang macha ado nanthoraklammi kajenglang macha ado mathaktagi tarakpado ubada umangdugi sanga singna napi sinang tungsanduna thambirami mahak kajenglang macha ado munmon lauraba napi mathakta taraklami macha adu tarakpa ubada kajenglang mama na pakhatuna chenchilaga hanglaklammi Imai bema
Ima ibema, nangbu sokpan ba yawbro? Ima ibema, nangbu sokbro? Kemdu sokti ima. Umangi ningthau nungfana haiklami. Kajenglang macha nang akhoina haidra ngausanaganu lamhenganu haiduna. Nahak hujiti dha taiduna. Nahak gyan khara taroko. Madugi wahaisingdo tatuna kajenglang macha adu pukni nungaitaduna mama da haiklami. Ima, ay hayenge amuhona tawraroi. Ima, aibu ngakpiyu. Wari asi matang asida loshinjare. Wari asibu paba matamda soikiba langkiba yaurabasu mayamna nushibiduna ngakpigani.